Akasvani Imphal Khetrimayum Chitrabhanu na pau pazeri ahan bedamaru eba pau Manipur Pradesh Congress Committee na hairi naha taram humdoi Technopolgi leithauda KNA gi cadre sing na faraga kaptuna minungsilete na hat ki ba thokdopu akanba moongda yapham thokte Chief Senagi National Secretary of Visit Asul Anan hairi Manipur da tungkoi na chanaba yaba rajniti gi waroshin ama purakpagi tangai fadaba lere masigdama Kendra Sarkar na honabiu Nifunitoy Super Archives Week Celebration cum Record Exhibition ngasidegi Imphal da hokre Madhya Pradesh Rajasthan amasung Chhattisgarh Vidhan Sabha mikhal da mai pakhiba BJP gi MP tara makhoi gi membership tegi fam thadokre amasung Kendra gi Griha Mantraloy na miyam da namthak toba website cham hena thingjinkre Manipur Pradesh Congress Committee MPCC na Technopol dan hataram do hat ki ba thong bu kan yaning da ba phongdokre Imphal gi Congress baban danga se pangthok ki ba paw gi mifam amada MPCC gi President K Meghesundra Singh na hai na hataram do Technopol gi leithok da ke ene gi cadre sing na faraga kaptuna minungsi letena hat ki ba thokdopu akan ba mong da yafam thokte United Nations ki report matung inna kumzali singani kunma thogi February da military junta gi sasan laklaba matung da varana apapa makhal gi khuzukulai leba da mateng pangli aduga ganatran pabuche na thazaba amadi sagotpa America amasung Europe ki leba kyagi thosal sindagi varana Myanmar na ganatran trabu sagotli haina palli Sri Meghachandran hai mass killing Manipur gi mafam khudimakta tathaduna leibasi masi karamba kanda lefan gedegi thokna waba amasung misi nase masi nong makang na sathabase masi lepinana ba sarkar asina all political party meeting kawibra adagi mayam akhang haidagi suggestion lawibra tathabiu haibase tokiba naha tarahumdoi masi hatibasi yamna nungaitaba phudokpasida ai masi musu thamjari Chief Senagi National Secretary of Visit Asul Anan hairi Manipur tungkoi na chanaba yaba rajniti gi warushin ama purakpagi tangai fadaba lere masigi damakta Kendra Sarkar honabiu Imphal gi Baburata leiba dol gi office mamada ngasi lamdam sigi miyamda pungkumari chupna mathok togodaba Chief Senagi ambulance service hokdopagi thoramdra Sri Avichin hai lamdam asida santi hanjalangna na ba honabada Sarkar na paikali ba khongthang singda lamdam asigi miyamna sumateng pangbiu mangna hai Manipur haiba rajya asi var ki saruk amani lamdam asida thopo thokdok sing atopa rajya sing da su chetheng phangle mangna hai Manipur gi wathok asigi tungkoi bawarushin purake hairabadi antarjati gi ngamkhoi paring matik chana sambal khazin ba tangai fade hiramasi gi mari lene na hojik chathari ba sangse ki mifam asida dol asigi MP sing na taksin gani mamang da su kyarak hanna sangsata Manipur gi wato asigi warushin gi damakta dol asina wafong kya pakhi ba laikre Manipur, it's a part of India, and whatever happens in Manipur, it affects us in Mumbai also. And being Shiv Sena and being our people are in Manipur, it affects the whole country. So there should be peace forever. We all should come together and there should be peace talk. And I think in Parliament also, member of Parliament from Shiv Sena, they will raise this issue. There should be some permanent solution will come very soon. Thoramadu da saru yakiba Chief Sena Manipur Pradesh ki President M Tombin hai lamdamasi gi tungi mirol sing ngak sena baktama Kendra Sarkar na Manipur da togluba watok asi atuba matam da loshin kadabani ngasi hokdoki ba ambulance service asi rise asi gi mipum kudim angnasin naba yagani thoramadu da Technopol gi thodok da lekidreba miyoi singi damakta mini ani timna leptuna ikai khumna utki Inkum sa lisingani kunmato amasung lisingani kunitoy gi IPS based probationary marina ngasi Imphal gi Rasvandar Rajapal Anusha Uike gi unakre hariba IPS probationary sing adudi Avinab Dramendra Kumar Gaurav Durga amasung Parkar Pandeni Rajapal na IPS probationary sing asida leba ki damakta tathopagalona na mathau tona na bawafam thamki masigalona na Manipur gi oriva phibum asigi matang tasu khangjin na ba khangan Indian Army gi Eastern Command ki JOC in Chief Oriva Lieutenant General
RP Kalita ngasi Rajapal Anusha Uike unaduna Lanmina Raise asida Santi Purana Mohana Badala Koliba Torang Singi Matang da Paudong Kre Imphal gi Rasvan unakiba to the army gi Mokok Tongba officer asina Raise asida Makatan Hingsa gi Todo Sing Tok Patinganaba Paikaliba Cheshul Torang Matang da Su Paudong Ki Rajapal gi Makedi gi Sulam nam asida Atuba Matam da Santi Amadi Mahusa gi Fifim da Hanzilang ba Lokot Piaba Torang Singi Matang da Su General asida Kangan Ki Tenopol Zilla da Nahatara Humduebu Mihat Tina Hat Kibagi Tongbu Communist Party of India Manipur State Council na akan mamong da yaning da Pungdorakli. Dolgi Cherol aman Haile Kitaba Musing Asi Hingna Parba Matung da Tamtina Otne Duna Hat Kibani Haibagi Chingna Baladiba Asina Achumba Tarabadi Tong Asi Malengi Miam na akan mamong da yaning da Pungdoragani. Dol Asina Leki da Basing Mapam da Tamoshong na Awapa Pungdorakli Hairi. Headquarters IGR South ki Makhada Assam Rifles Tangarang Tenopol Zilla gi Manung Channel Laiba Haikak Pokpi gi Mission Blind School gi Mahiru Sing da Tangai Fadana Chamba Polam Sing amasung Atuma Housing Yan Thokre Thorum adu da school adu gi Mahiru Sing na makoy makoy gi Haising Basing kaya su utki loina na Assam Rifles ki makai gi Assam Rifles song su tahan ki Amurom da Assam Rifles na Churachan Puzilla gi Hongkot Village da Motivational lecture ama pangthokre maduda naha oriba Mahiru Singda matokram na Indian Army Assam Rifles Central Paramilitary Force in the Changani Haibigi matangda takpi tambiki ngasi ukhultla da Assam Rifles na Operation Sababna gi makhada cabin crew pre-selection interview ama pangthokre torum adu tangkhul mayang ngala long amasung wahung academy ani nge khusam naraga pangthokibani kuntaru suba Assam Rifles sector gi headquarter oriba palil da Assam Rifles sinduna joint command post meeting ama pangthokre maduda Army Assam Rifles Police amasung BSF officer Singh Saru Yaki Imphal West Imphal is amasung Thawal Zilla da hayang ayu pung mga digi numidang pung tara fawba curfew komtukani aduga Bisnupur amasung Kakching Zilla gi oinadi ayu pung mga digi numidang pung nipal fawba curfew komtukani pawgi marakta na atenba break ama Masagi chahi tara Nepal mapung faraba natragana 2024 gi January tang ama April tang ama July tang ama natragana October tang ama da chahi tara Nepal mapung fagada basingna December ki tang mapal fawada water lista ming hapchin bayaragani Water lista hana ming chalaba singnasu ming yawba yawdaba yengba banan semdok semjin tauba amadi laifam hongdok hongjin tahu basu yaragani Special Summary Revision 2024 gi khudong chaba lawbiho ngasi mag BLO unabiu natragana Water Helpline mobile app download tawbiu paudam zariba Chief Electoral Officer Manipur Tabi riba pawasi Akasvani Imphal digini Nifunito Silver Archives Week Celebration Cum Record Exhibition ngasidegi Imphal gi Kesambata Leba Manipur State Archives ki complex ta hokre Raise gi Art and Culture Department ki makhada Manipur State Archives na sinduna pangto pathorum adu hogdok loduna Wangkai Vidhan Sabha Kendra gi MLA Thangjam Arun Kumar na hai Manipur State Archives na itihas ka sagona raba ariba Kui Lahiri Singh amadi sarkar ga mari lenaba che changkaya ningthi na khomjunduna section na thamliba asit thagat ningai ni Ekoi gi ipa ipu sing na thambiram laba ariba channa pathap sing amasung lengak sasanga mari lenaba wafam kaya asina ngasigi mirol amadi horokliba mirol da adubu khanghanba naba honabada chawna kanaba pigani lebas na ningtang lapa chei humbuda manga surakpa matamda pangthok leba archives week palan ashi yamna wan tok leba palan thorum amani Manipur State Archives la leriba larik amadi atei documents sing digitalize toba hore habasi yamna apaba khongthang amani masina horokliba mahiru sing amadi scholars sing da chawna kanaba piragani historical records in administrative public policies, government gadget, culture, preserve protect Tungi Horka generations documents computerized digitized collection Thorum adu da Rajagi Art and Culture ki Commissioner M. Joy Art and Culture ki Hanagi Director Dr. K. Susila Amasumani Manipur State Archives ki Deputy Director Y. Yaima Devi Sar Yaki
Churachandpur District Hospital the postmortem tawraba Chandel degi nupa gi haksang ama imung manungna loduna leiri haina Manipur Sarkar gi suknugi SDPO office ki thokpa cherol aman hairi cherol asina hai hakchang adu imung manungda masak takrabasu loduna leiba maramna hospital asida kudung chadaba kaya mayoknare Supreme Court na khangalakpagi matung ina cherol amagi manungda haksang adu lodrabadi aroiba mathong mangam pangthoklagani hairi Ravis Laina degi ngak thongna ba lakhot kadaba sexual tharang singa matana ngasi poster campaign ama Thobal Jilla gi Deputy Commissioner Antim Subhas na hodokre District Administration Thobal amasung District Health Society Thobal ani na pune sinduna DC conference hall da pangthokpa thorum atu da District Health Society Thobal gi chairman su oriba Deputy Commissioner Antim Subhas na huine chikpa amadi Ravis Laina degi ngak thongna na ba paujal iba poster amadi Information Education and Communication gi machak singsu Jilla asigi tongan ba hospital singi khuthang da yenthoki Tangkhul Lesak Lok Tangkhul Trade and Commerce Council gi Civil Jubilee Thorum Transport Mantri Kasim Basuna Ukhrul Town Hall dangasi hogdokre Thorum aduga mari lenena Mantri Kasim Basun High Council asina lamdam asigi sel thungi fivam fagan na balawri ba thodang bu thagatli mangna hai sel thungi fivam fagan hanab gi dimakta matokaram na sel thada gede hai bisi miyam na khang ki tangai fadaba lei Thorum adu de MLA Ramoi Vasu sar yakhi Thorum asi ekhogi sel thungi fivam na ekhogi purup asigi yanglin saruni hai bhiram da pangthokibani Rongmai Naga Council Manipur Sindu Nangasi Tamenglong da Indo Naga Political Peace Progress ki matang da miyang gi oiba khanene na bagi mifam ama pangthokre mifam asigi matang da aikhogi Tamenglong pangmi ringbang kamaina mifam adu da saru yakiba Longbibu Naga Army gi VC General Ningkham Semre na miyam da pikiba warol paladun hai General asina Naga Zati na santi pami masiga lonena Naga singi iho asi law and order gi issue nate masi political issue ni maram aduna Naga sing amata oina punsin ba asinata na atopa waroshin amatna Naga miyamna yaningba leiti haiba wapam phongdoki hairi Rashtriya Kishor Swastika Karikram Chandel District ki makhada nomoi oiba menstrual hygiene scheme gi matang da training program ma ngasi zela asik district hospital da pangthokre training adu district health society Chandel na sindu na pangthokre bani masida asha worker anganwadi worker amadi tongan ba oza kya na sar yakhi Akasvani Imphal gi pau tabiri Madhya Pradesh, Rajasthan amasung Chhattisgarh Vidhan Sabha mikhal da mai pakiba BJP gi MP tara makhoi gi membership tegi fam thadokre makoi sing adudi Narendra Singh Tomar Prahal Singh Patel Rakesh Singh Uday Pratap Ritik Pathak Arun Saw Ras Bardhan Singh Rathor Diya Kumari amasung Kirori Lal Milani atei MP anina Balak Nath amasung Renuka Singh su atuba matam da fam thadoklagani hairi makhoi gi film Pham thadopagi warol sing pisin ringe mangonena BJP gi MP sing asina Pradhan Mantri ga unaki Sarkar gi paun hai Madhya Pradesh Vidhan Sabha mikhal da mai pakiba Kendra gi Mantri Narendra Singh Tomar amasung Prahal Singh Patel Kendra gi Mantri Mandal gi toklagani Kendra gi Griha Mantole Indian Cyber Crime Coordination Central Initiative ki makhada matam kharagi oina thabak pigani haibigi namtha amadi sel thadabaga mari lena ba website chama hena masak khangdokle amadi thingzele Mantralaya asina thador pachero aman hai website sing asina Thabak Pangan Banatraga, Anya the Bamong the Cell Tunga Marilena Bahingsa, Tabak Sing the Cell Tadari, Mantralo Sina High, website sing Asina, Mapan Lebaki Musing at Jalai Beni Amadi Makoina, digital advertisement, chat messenger Amadi Atopa, missing account sing Sijinay, website sing Asina, card network, cryptocurrency, overseas ATM withdrawal Amasung international fintech company sing Sina, Varkiwa Mother Cell Tungi Lamda Chauna Nam Thaktori. National Cybercrime Threat Analysis Unit the website sing asin namthak ki thabak sing tori haiba mamang chiol da khanglaki bani miyamna sigumba thong sing chathaba thengnarabadi National Cybercrime Report Portal da report on na ba mantralo asin hairi hoji aroiba da maruiba pa amuk hana Manipur Pradesh Congress Committee hairi naha tara humdoi technopol gi leithok da ki ene gi kadar sing na farga kapna minungsileten hat ki ba thokdopu akan mamong da yapam thokte Sif Senagi National Secretary a visit at Sul Anana Hairi, Manipur Tungkoina Chanabayaba Rasin Chigiwarushin Amapurapagi Tangai Fadabalere, Masigidama Kendra Sarkan Honabiu, Nifuntu Suba Archives Week Celebration Cum Record Exhibition Yasidegi Imphal the Hokre, Madhya Pradesh, Rajasthan, Amasung Chhattisgarh Vidhan Sabha Mikhal da Mai Pakiba, BJP gi MP Tera Makoi gi membership tegi fam thadokre Amasung, Kendra gi Griha Mantolo na miyam da namthak toba website cham hena Tingzin Kre Paulo Seri.